Bomna lamle. Imphal East Districtki Porompat Police na konba Khurai Sandam Lairak Masinda ngasi numidang pung 5:40 tabada Matholongba yum amada bomna lamle asok apan yaukide. Thadok thokphamdagi fangba pauna hai Imphal Ukhul lambigi nakanda leiba yum adugi konthonggi manung thangba sarukta IED ni haina thajinba bom ama pukhaiki. Yum adu Moirang Kampu Sajebataygi Nongmaithem Brajamani kauba amagini bom pukhaifamda leiba konthong adu changlaga Loyalam Microfinance Project ki office amadi Unit Day Career Center ama angangsinggi mafam amasu lei hairi. Thadok aduda asok apan yahodre kanana kari maramgi landa adu chatharamlibano haiba khangdre. DIG Thamthing ngangsangba amadi Imphal East ki SP Jogesandra Haubijamna Luchingma Police Kangbusing mafam aduda changsinduna yengsinki. Aduga nakan amada atopa pau amana pi ama phare. Yaripo Police Station ke Lilong Police ASI W Sofia Luchingba Police Team amana Yaripo Bamon Leka area da lambi da asat awong sing sek tawbada nupi ama kani KG amaga konana phare hairi. Thawdok asi ngasi nungtul pung ama rom taba matamda thokibani. Thawdok aduda kanigi konana pharaba nupi adugi mamingna kekeni wifi sai 95 mapuroiba minlun wifi kawe. Mahak Nongpok Sekmai Police Station ki manungsana leiba Saijang Phailenjang Khulda leibani hairi.